ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤ ꯏꯌꯔꯃꯦꯟꯒꯤ ꯊꯕꯛ ꯀꯧꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯂꯥꯛꯄꯗꯗꯤ ꯉꯥꯏꯔꯦ ꯇꯧꯕꯇꯕꯨ ꯈꯪꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯗꯨꯅ ꯈꯪꯗꯕ ꯃꯤꯁꯨ ꯊꯥꯖꯤꯟꯕꯤꯌꯨ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ ꯀꯥꯔꯕ ꯀꯥꯡꯕꯨꯅ ꯊꯥꯕ ꯌꯥꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯃꯥꯒꯤ ꯁꯤꯒꯤ ꯂꯥꯛꯏꯁꯦ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤ ꯒ꯭ꯔꯨꯞ X ꯑꯃꯁꯨꯡ Yꯒꯤꯅꯦꯕꯀꯣ ꯃꯥꯏ ꯚꯦꯀꯦꯟꯁꯤ ꯂꯥꯛꯏꯁꯦ ꯑꯍꯥꯟꯕꯃꯛꯇꯗꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏ ꯗꯥꯏꯔꯦꯛ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯁꯨ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯂꯤꯡꯛꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯂꯤꯡꯛꯁꯤꯗ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ PDF ꯐꯥꯏꯜ ꯐꯣꯔꯃꯦꯠꯇ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯌꯥꯎꯔꯤꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯕ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯊꯥꯖꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯅ ꯄꯥꯔ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯁꯥꯡꯉꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯇꯦꯟꯇꯛꯄ ꯑꯃ ꯍꯥꯏꯔꯛꯀꯦ ꯃꯔꯨꯑꯣꯏꯕ ꯀꯣ ꯃꯥꯒꯤ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤꯁꯤ ꯃꯥꯏ ꯒ꯭ꯔꯨꯞ X ꯑꯃꯁꯨꯡ Yꯒꯤꯅꯤ ꯚꯦꯀꯦꯟꯁꯤ ꯂꯥꯛꯏꯁꯤꯀꯣ ꯒ꯭ꯔꯨꯞ Xꯒ Yꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤꯁꯤ ꯐꯣꯔꯝꯁꯦ ꯑꯣꯟꯂꯥꯏꯟ ꯍꯧꯕꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯗꯒꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯞꯅꯗꯒꯤ ꯅꯨꯃꯤꯠ 10ꯒ 5ꯅꯤ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯤꯔꯤꯁꯤꯀꯣ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10ꯒ 5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯒꯗꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯥꯏꯔꯦ ꯑꯣꯟꯂꯥꯏꯟ ꯑꯦꯛꯖꯥꯝ ꯗꯦꯠ ꯐꯥꯎ ꯄꯤꯊꯣꯛꯑꯦ ꯌꯦꯡꯉꯣ ꯑꯦꯛꯖꯥꯝ ꯗꯦꯠꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗꯒꯤꯅ 23 ꯐꯥꯎꯒꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇꯧꯗꯣꯏꯕ ꯑꯦꯛꯖꯥꯝꯁꯤꯅ ꯑꯃꯨꯛꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯁꯤꯒꯤ ꯃꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯂꯣꯏꯅ ꯄꯤꯊꯣꯛꯑꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯄꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯨꯝꯕ 12ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯨꯝꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯐꯣꯇꯣꯁ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯏꯃꯦꯜ ID ꯐꯣꯟ ꯅꯝꯕꯔꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯠꯄꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯕꯗꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯥꯏ ꯗꯥꯏꯔꯦꯛ ꯋꯦꯕꯁꯥꯏꯠꯁꯦ ꯍꯥꯏꯔꯛꯀꯦ ꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯊꯥꯖꯤꯜꯂꯁꯨ ꯌꯥꯔꯦꯀꯣ www.airmanselection.cdac.in ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯣ ꯅꯪ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯅꯕ ꯑꯗꯨꯒꯤ ꯂꯤꯡꯛꯗꯨꯁꯨ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯔꯤꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯃꯥꯒꯤ ꯃꯃꯜꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯍꯥꯏꯗꯤ ꯍꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯂꯧꯕ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯂꯧꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 250 ꯂꯧꯋꯦ ꯃꯌꯥꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯍꯥꯏꯇꯥꯔꯦ ꯆꯍꯤꯁꯦ ꯀꯌꯥꯗꯅ ꯀꯌꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯊꯥꯖꯤꯟꯕ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯄꯤꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯆꯍꯤꯁꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯃꯥꯒꯤ ꯃꯈꯥꯗ ꯏꯔꯤꯁꯦ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗꯒꯤꯅ 1999ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗꯒꯤꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 2003 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯕ ꯊꯥꯖꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯞꯄꯔ ꯑꯦꯖꯅ ꯆꯍꯤ 22 ꯐꯥꯎꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯨꯞ X ꯑꯃꯁꯨꯡ Yꯅꯤ ꯉꯁꯥꯏ ꯚꯦꯀꯦꯟꯁꯤ ꯂꯥꯛꯏꯗꯣ ꯒ꯭ꯔꯨꯞ Xꯀꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯍꯥꯏꯗꯤ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯇꯣꯉꯥꯟꯅ ꯄꯤ ꯑꯗꯨꯒ ꯒ꯭ꯔꯨꯞ Yꯒꯤꯁꯨ ꯄꯤ Xꯒꯤꯁꯨ Yꯒꯤꯁꯨ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯨꯝ ꯊꯥꯕ ꯌꯥꯕ ꯀꯥꯡꯕꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ 12 ꯄꯥꯁ ꯇꯧꯔꯕ ꯀꯥꯡꯕꯨ ꯀꯣ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯕꯨ ꯂꯣꯏꯔꯁꯨ MA ꯕꯨ ꯂꯣꯏꯔꯁꯨ ꯂꯣꯏꯕ ꯀꯥꯡꯕꯨ ꯂꯣꯏ ꯊꯥꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯠꯁꯀꯨꯝꯕ ꯐꯤꯖꯤꯛꯁꯀꯨꯝꯕ ꯏꯪꯂꯤꯁꯀꯨꯝꯕ ꯂꯧꯕ ꯑꯣꯏꯔꯛꯀꯗꯕꯀꯣ ꯑꯗꯨ ꯂꯧꯔꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯃꯝ 50% ꯃꯥꯔꯛ ꯐꯪꯕ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯏꯪꯂꯤꯁ ꯁꯕꯖꯦꯛꯇ 50% ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯗꯤ 12 ꯅꯠꯇꯕ ꯑꯗꯨꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯊꯥꯅꯤꯡꯕ ꯀꯥꯡꯕꯨ ꯍꯥꯏꯔꯒꯗꯤ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯂꯣꯏꯕ ꯀꯥꯡꯕꯨ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗ ꯀꯥꯡꯕꯨ ꯂꯣꯏꯅꯃꯛ ꯊꯥꯕ ꯌꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯁꯨ ꯄꯤꯊꯣꯛꯑꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯦꯕꯁꯥꯏꯠꯇꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯦ ꯁꯤꯅ ꯒ꯭ꯔꯨꯞ Xꯀꯤꯅꯦ ꯑꯗꯨꯒ ꯒ꯭ꯔꯨꯞ Xꯀꯤꯁꯦ ꯑꯦꯛꯁꯦꯞ ꯏꯗꯨꯀꯦꯁꯟ ꯏꯟꯇ꯭ꯔꯣꯗ ꯇ꯭ꯔꯦꯠ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯒ꯭ꯔꯨꯞ Yꯒꯤꯁꯤꯅ ꯑꯦꯛꯁꯦꯞ ꯃꯦꯗꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯦꯟ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯇ꯭ꯔꯦꯠ ꯃꯣꯏ ꯑꯗꯨꯒ ꯒ꯭ꯔꯨꯞ Yꯒꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯄꯥꯁ ꯏꯟꯇꯔꯃꯤꯗꯤꯌꯦꯠ 10+2 ꯀꯣ ꯑꯗꯩ ꯏꯀ꯭ꯋꯤꯕꯂꯦꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯣꯏꯔꯁꯨ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯄꯥꯁ 2 ꯏꯌꯔ ꯚꯣꯀꯦꯁꯅꯦꯜ ꯀꯣꯔꯁ ꯐ꯭ꯔꯣꯝ ꯏꯗꯨꯀꯦꯁꯟ ꯕꯣꯔꯗ ꯂꯤꯁ ꯀꯣꯐꯁꯤ ꯃꯦꯝꯕꯔ ꯋꯤꯠ ꯃꯤꯅꯤꯃꯝ ꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯐꯣꯔ ꯃꯦꯗꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟ ꯇ꯭ꯔꯦꯠ ꯑꯣꯡꯂꯤꯒꯤꯅ 12 ꯄꯥꯁ ꯇꯧꯕ ꯀꯥꯡꯕꯨ 10 ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯀꯥꯡꯕꯨ ꯂꯣꯏꯅꯃꯛ ꯊꯥꯕ ꯌꯥꯔꯦ ꯑꯗꯨꯅꯆꯤꯡꯕ ꯁꯤ ꯈꯛꯇꯅꯤ ꯃꯣꯏꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯀꯔꯤꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯌꯥꯎꯔꯤꯕꯒꯦꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯐꯣꯔꯝ ꯊꯥꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯅ ꯁꯤꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯃꯦꯟ ꯑꯣꯏꯕꯁꯦꯀꯣ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯨ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯑꯦꯛꯖꯥꯝ ꯑꯣꯟꯂꯥꯏꯟ ꯇꯦꯁ ꯊꯥꯔꯅꯤꯀꯣ ꯑꯗꯨ ꯊꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯈꯜꯂꯛꯑꯕ ꯀꯥꯡꯕꯨꯗ ꯐꯦꯁ 2 ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯔꯅꯤ ꯐꯦꯁ 2ꯗ ꯑꯃꯨꯛ
ꯑꯗꯣ ꯐꯦꯁ 3 ꯑꯁꯤꯅꯆꯤꯡꯕ ꯃꯊꯪ ꯂꯣꯏꯅ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯂꯥꯁꯇ ꯐꯥꯏꯅꯦꯜꯗ ꯄꯥꯁ ꯇꯧꯗꯣꯏꯅꯤ ꯄꯤ ꯑꯦꯐ ꯇꯤꯒ ꯀꯣ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯇꯦꯁꯀ ꯂꯣꯏꯔꯕ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯦꯗꯥꯞꯇꯦꯕꯤꯂꯤꯇꯤ ꯇꯦꯁ ꯀꯣ ꯁꯤꯒ ꯂꯣꯏꯔꯕ ꯀꯥꯡꯕꯨꯅ ꯂꯣꯏꯅꯃꯛ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯁꯦꯂꯦꯛꯁꯟꯁꯦ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯅꯔ ꯑꯦꯟ ꯇ꯭ꯔꯦꯅꯤꯡ ꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯣꯏꯅ ꯍꯥꯞꯄꯦ ꯃꯣꯏꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯞꯄꯦ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗꯗꯤ ꯁ꯭ꯇꯥꯏꯐꯦꯟ ꯐꯪꯅꯤ 13,400 ꯐꯪꯒꯅꯤ ꯍꯥꯏ ꯑꯗꯨꯀꯥꯟꯗ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯂꯔꯤꯁꯦ ꯑꯍꯥꯟꯕ ꯊꯥꯗ 53,100 ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯂꯣꯋꯦꯟꯁꯁꯨ ꯃꯌꯥꯝ ꯄꯤꯔꯦ ꯒ꯭ꯔꯨꯞ ꯑꯦꯛꯁꯀꯤ ꯀꯣ ꯒ꯭ꯔꯨꯞ ꯋꯥꯏꯒꯤꯅ 13,600 ꯑꯇꯣꯞꯄ ꯑꯦꯂꯣꯋꯦꯟꯁ ꯃꯈꯜ ꯃꯌꯥꯝ ꯄꯤꯔꯦ ꯃꯣꯏꯁꯤꯗ ꯁꯤꯅꯆꯤꯡꯕꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯄ꯭ꯔꯃꯣꯁꯟꯁꯨ ꯍꯥꯏꯠ ꯂꯦꯚꯦꯜ ꯀꯃꯤꯁꯟꯒꯤ ꯊꯥꯛꯇ ꯄ꯭ꯔꯃꯣꯁꯟ ꯐꯪꯕ ꯌꯥꯏ ꯂꯧꯕ ꯌꯥꯏꯀꯣ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩ ꯁꯦꯝꯒꯠꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯗ ꯄꯤꯔꯦ ꯃꯥꯏ ꯍꯥꯎ ꯇꯨ ꯑꯦꯄ꯭ꯂꯥꯏ ꯊꯥꯕꯁꯦ ꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯦ ꯇꯥꯡ ꯑꯁꯨꯛꯇꯩꯅ ꯑꯁꯨꯛꯄ ꯃꯅꯨꯡ ꯊꯥꯖꯤꯟꯕꯤꯔꯣ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉ ꯊꯥꯖꯤꯟꯕꯤꯌꯨ ꯑꯣꯟꯂꯥꯏꯟ ꯁꯕꯃꯤꯁꯟ ꯀꯩꯀꯩ ꯗꯣꯀꯨꯃꯦꯟꯅꯆꯤꯡꯕ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟꯒꯨꯝꯕ ꯈꯪꯅꯤꯡꯕꯒꯨꯝꯕ ꯂꯩꯔꯗꯤ ꯃꯣꯏꯁꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯁꯤꯗ ꯀꯣꯜ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯏꯃꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏ ꯈꯪꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯊꯥꯖꯤꯟꯅꯤ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯑꯗꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯁꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ